Imes PAODAM tabiri basimbo ahan maktada binitana taram noksa bagloyana kurumjari. Hauzik PAODAM masigi maroyo pau pijari. Chief Minister na Excise Department da Bolero pickup mga kusina kre. "15 journalists exposed mid 2026 ngasidagi hongdokre. Micro, small and medium enterprises na piriba kanaba sing miyamda kanganaba kananinabagi thoram pangthokre. Loyana Iran amadi United States ki marakta songna riba landa miyoi kaya sire. Mapungoyo Paulo Birasi. Iste asida niyam gi wangmada lenga kaya ba yaudana. Lo na pusalakpa liquor sing pagat pada achoba mateng pangnaba Bolero pickup 5 Chief Minister Yumdam Khemchana Excise Department da kusina kre. Ngasi nungthil CM Secretariat tagi tongan ba legislature sing su yauna pangthokiba thoram aduga marlena Chief Minister na haikibada ngasi lamthariba gari asi illegal liquor sing pagat pada achoba mateng ama pangnana bani haina phongdokhi. Vehicle kara sida labthari do koi illegal liquor hai tare mado me am do phagat pada acho mateng ma pangna bari Amaromda masiga loinana Excise Department ki Assistant Commissioner NG Rajesh na hai niyam lana pusalakpa liquor sing phagat pada achoba mateng panglagani kumja lisingani kulumdoida Prohibition of Liquor Act lokthokraba matung leiriba lenga ki chana pathap singbu ningthina ngakna chatna hanaba honabada ngasidagi sizinaba hogadoriba gari sing asina yamna chawba mateng ama oiragani adumoinama stage oina department asida staff chatre subna taruk leigadabagi manungda subnatagi jam taram doi khaktamak leiba asina kudong chadaba kaya mayok na hale amadi haukiba sahida department asigi awat staff hapsinaba tawkiba thorang sing athubada loisin binaba mari leinaba singna appeal torakki recruitment ada staff se mi chatre ka taruk lega da manung da hujur lega se mi chama ga taraga hundoi kakani ai bidi around 15% pulap kyun pulaga aduna staff yam wat pat maramna enforcement da yamna yam da kudong cha da bomoy adu state government na mamang chahida koi notification ama thok tu na laikre adu matam athuba da adugi kano recruitment makha dong kon process tawbirakani hai bagi thazaba Designated Officer Food Safety Administration Kaksing Thorakpa Notice Amagi Matungina Kaksing District Lairiba Chana Thaknaba Tauriba Food Business Operators FBOs Maruina South Hotel Restaurant Cab Fast Food Owners Amadi Chana Thaknaba Sing Sinariba Tai Food Business Owners Sing Food Safety Administration Kaksing Maikei Dagi Pauzel Ama Pirakli Pauzel Asada Palebadi Schedule 4 of Food Safety and Standard Act 2006 amadi the FSS Licensing and Registration of Food Business Regulations 2011 gi makhada chanaba thaknabagi chambada amasung thakpada sinariba ising adu sungsoi soidana NABL lab tagi IS 10500 gi test tokthoknaba khangalakli hairiba test report asi chahi khudingi test tongnaba hairi aduga ising thamliba storage tank adusu tha taruk khudingi sengdokpagi cleaning record thamnabasu department ki maikai dagi khangali All Manipur Working Journalists Union Amjuna Sinduna chahi khudingi pangthoktuna lakpa 15 journalists exposed mid 2026 ngasidagi kanglagi senglaba laifamlen dagi meira loduna hodokre ngasidagi hoduna tha sigi taret phawba thagadoriba sports meet hodopagi thoramaduda RIMS ki director Professor G Sunil Kumar Amjugi President Asem Bhakta EGM ki President Khogendro Khomdram amadi Amjugi advisor Irengbam Arun Singbasu sarup yakhi Tharanga Malena RIMS director Professor G Sunil Kumar na phongdorakpada Manipurna Olympian masing yamna puthokpa lebak ama oiri Sports ki lamda Manipur gi miyoi singasi pokpada yaujarakpa maguna ma pithokpagum tauri loinana journalist tauriba miyoi singna thabak na maram oiduna tumba chabagi matam sang naidabana tongan ba makhal makha kaya gi laina pohlakpa yabagi amangba chauna lakliba sidagi
ngakthoknaba matam khara kaithotuna hakjang sajal tawba mathau tai amadi journalist singna lawriba thodang asisu miyamna masak khangbiba changi phongdokhi Ministry of Micro, Small and Medium Enterprises na piriba kanabasing miyamda khanganabagi matangda nomagi oiba khananaba pangthokre. Ngasi Singmairongda laiba Classic Grandeda Raising and Accelerating MSME Performance RAM Kimyang Makada Directorate of Trade, Commerce and Industries na sinduna state level stakeholder consultation ngasi pangthokiba nomagi oiba mifamaduda Manitko gi Director Ngangbam Roman Singhana athoiba mithunglen oina saruk yakhi. Tharamaduga Mrilena, Directorate of Trade, Commerce and Industries, Government of Manipur gi OSD, MSME, PREPAK Khairakpam na hai, Ministry of Micro, Small and Medium Enterprises, MSME gi miyang makada, Interest Subvention for Women Entrepreneur amadi, Logistic Strengthening for the MSME gi haiba asida focus tawduna SBI ga MOU ama kuyak pinaraba matungda lamdam asigi women entrepreneurs singna loan phanglaba matung matam chana singdokpa MSME singbu sagotuna makhoiba mateng pangba loyana maximum oina 2% da lak loan pibaga loyana entrepreneurs singna mapandagi logistic loduna lamdamasta manufacturing toriba singna raw material pusilakpadagi horaga product sing saba loiba phawbagi oina scheme asigi makada maximum 1.5 lakh ki support pinaba kudong jaba dusu scheme asigi makada kanaba piri maramasna hairiba scheme sing asigi makada piri ba kanaba sing asi lobini basingna manak nakpa DIC Trade, Commerce and Industry amasung DIC Manipur gi website tasu scheme asigi matangda akupa details sing khangba ngamgani amadi kanaba sing asi lobiyu phongdokhi focus tawjabani magi na ikoi chawrak na magi maximum amount ama ikoi na keno tawjai logistics strengthening gi na ikoi na maximum si 1.5 lakhs magi raw material pusilakpada changiba plus magi finished product man raw material do na pusira puthoga saraga sunga matungda mapalamda puthokpada changiba magi logistic cost se maximum to 1.5 lakhs ikoi na 7 tawba haiba sigi scheme sigi target ni Yausang kumaina lakpada All Manipur Students Union MSUna lamdamasa kundaminari ba puruk kanglupunumaki mapamda yaipa pauzal pirakli MSU ge Information and Publicity Secretary na thadorak pajero lamana hai kumayasna lakpada ingchikpa chakhat lamjenda kumang sauksin ba kundaminari ba puruk kanglup sigi marakta hena nungsinaba purakpa amadi mari chachinba oirasanu kumayasigi manungda mamang thakta taunaramba machu tainaba lambi thaduna sel niba yumthong singda sel niba ising hainabana sing mathabak sing tawdana ba amadi haurak libana ha sing macha mau phanaba mayai kaba ni sai polam singdagi lapthok laga sana khona bada mai onchinaba mahairoi look asigi maikai dagi appeal torakli nakalamaromda tungi yumbire loirakadoriba mahairoi sing laibak lepkadoriba class 10 amadi 12 examination pangtholiba maramna yausang thabal kumai pangtholiba numit manga asikhaktada ise ichal singna sinbinabasu MSU na appeal torakli ngasi Manipuri Autonomous Council Demand Coordination Committee Assamna lup tarama thoiga khusamnaraga Assamda Manipuri Autonomous Council PBO haina Pulatal bypass Lakhipurda sit-in demonstration pangthokre sit-in demonstration sida mitai amadi maitai pangalgi lup kayagi members sing saruk yakhi panbayai Manipuri Autonomous Council Demand Coordination Committee na demand asibu PBO haina mamang thakta wakat mifam kaya pangthokibagaloyena Assam Chief Minister local MLA amadi MP da memorandum kaya pisingkibasu laikre ngasi gi khongjang asida saruk yakhiba coordination committee asigi chairman retired ACS Kangabam Santikumar na hai Assam da mitai amadi mitai pangangi khungang chamri yankhai mukta chaurakna miyoi lak mari makhai muk lairi Manipuri community gi oiba MLA MP laitabana committee asigi development ta nongmagi sotharakli maramaduna Manipuri community gi saktam ngakna thamba ngamnaba autonomous council si tanbani haina su phongdokhi chairman amakha daraduna hai
ing kumjali singani tarampan October gi tang kumda Assamda OBC community ahum haibadi Moran Matak amadi Kos Rajbangshi hariba Puruk ahum asida Autonomous Council PB kiba dugumna Manipuri akhoi su Manipuri Autonomous Council pifam thoi amadi PBO haina Assam Sarkar da haijabani Assam da Manipuri Autonomous Council leitrabadi state sida maitai amadi maitai pangal mangam sana hingba ngamloi hainasu chairman amakata ki hariba dimanasi phangdri phawba mawong mawongi khongjang kya su sangsilagani haiki masigi damakta Assam da leriba maitai amadi maitai pangal isalina punamakta committee asina sangsiliba khongjang asida support tobiyo hainasu chairman appeal tauki sit-in demonstration loro matungda Lakhipur Ko District Commissioner ki kuthangda Assam ki CM da dimanasiga marilena memoranda amasu pisinki sida akoina pangan thokna akoi police puthokna ngak pada koi wani akoi se akoi gi nomo gi hanjarpa community ga jai na chingadna ko Thomas Council se phangabadi akoi se mai thangane hingbang ga jai na koi tanjabani Haukiba tha February gi tang kunmanga yumsa kaisa numita Manipur Police ki kangbu amana Singjamai area dagi phare hairiba Phaudel Moirang Pali dagi Nahakpam Sibananda alias Amuthoi amadi Imphal West District ki Kwakithel ngana pithong mapal da leibi Divya Mongjam look asigi sel thadok thajin tawbaga marilena phare haiduna Press amadi electronic media sing the yauribasi People's Revolutionary Party of Panglaipak PREPAK amasung masigi lanmi sanglop Red Army Arega karigumba hiram amatada marilena de Manipur Police ke mahusada ge hainaduna laklaba semjin sajinba aranba wafamni haina PREPAK ki Department of Publicity amadi Propaganda ki Publicity Officer ge Gerald amana hairi Alumni Dian College of Science 12 1996 amadi 1999 TDC base nangasi phawbada Kanglup ki irangda awaba taraba IDP singda mateng panglakpagi makha tarakpo oina ngasi su kumbi kendra gi manungda leiriba relief camp ta leiriba IDP sing khaktagi hoiba all kumbi kendra relief camp cup 2026 Kam Sports Meet ama kumbi Terakha public ground da pangthokre Terakha Youth Club TYC kumbi na sillaga Alumni Dian College of Science 12 1996 amadi 1999 TDC Press na asangba punama sponsor tawduna sinkiba tharamaduda marathon football amadi yellow masana kaya ama pangthoki football match da winner na kumbi Terakha relief camp na winner oiduna lupa lising taragi case kaloyana rolling trophy amadi certificate kusinaki Ithai Khunau relief camp team na runners taduna lupa lising tare kaloyana certificate amadi man of the match lupa lising ahum best player da lupa lising ani ki prize piduna relief camp sing adugi IDP sanaroi singbu pungning thogatki makhatana relief camp sing da leiriba IDP angang sing da purit piron sing amadi angang singi kids item kaya su Alumni Dian College of Science 12 1996 amadi 1999 TDC best ki maikai dagi yenthokpagi thorama su pangthoki Alumni ki active member masu oiriba Panthoi Ningombam na haikibada ngasi aikoina tawjariba pandamdi thokkiba irang asna maram oiraga hauzik phawbada relief camp da leiriba IDP sing asigi angang singna makhoi da leiramba awaba kaya du kauthok handuna Nomato oirabasu aikoi leiri na khoi gidama haiba wakhalon asida momonok jaba phangjanaba thoramasi sinjabani haiki Terakha Youth Club TYC Club ki General Secretary Roses na haikibada asigumba relief camp da leiriba angang sing asigidama khanbiduna alumni na honariba thaudang asi asuki matik thagatningai ni alumni na tawriba sumna iraisa punamana IDP sing asigidama leptana honaraglagadi makhoida pangal thongna hena laktuna makhoida leiramba
ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯐꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯨꯝꯕꯤ ꯁꯟꯗꯣꯡꯉꯥꯄ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯏꯟꯆꯥꯔꯖ ꯀꯦ.ꯑꯦꯁ. ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯌꯥꯎꯅ ꯑꯦꯂꯨꯝꯅꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯕꯨꯔꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ adi akoi singse housing bokta school judagi na college judagi akoina 96 tagi hauna taminaraga pullaga leimina pase akoi housing baksu adu gi strength to akoi adu gi union to adu bujimak adum leigadi ha Iran amadi United States ki marakta lan soknarakpa numi humni surakpa loyana Iran gi maikayda sikhiba miyoi sangwa yankai manga yauri amasung miyoi chatre hena sopan nangle hairi Iranian state media na Red Crescent ki report paladuna hai Minap area da laiba nupi masa sing school amada US amasung Israel na attack chatharakpada miyoi cham tara manga sikhi nakalamarom da Iran gi maikayda khud halakpada American lanmi ahum sikhiba loyana atopa manga thina sokle hairi Lebanon ki khatang masarukta Israel na nongthotagi attack chatharakpada miyoi kuntra mathoi sikhiba loyana atopa miyoi cham ni phumapan hena sopan nangle hairi United Arab Emirates UAE ki oina di Dubai amasung Abu Dhabi da chatharakpa attack ta miyoi ahum sikhi laikhidraba miyoi ahum adu Pakistan Nepal amasung Bangladesh tagini Iranian military na Israel chatharakpa attack ta miyoi mapan sikhi Iraq ta miyoi ani amasung Kuwait ta miyoi ama sikhi Nakalani ki khuthokna bagi sang hengalak pagaloyana matik mayai leiba bom pokhai bagi thodok thorakpa maramna asiba migi masing hengalakpa yai haina thajanari US amadi Israel na landabadagi nakalani akanma mongda khuthokna rakpagi thawang ase manak nakpa ta yampham singdasu sandorak pagaloyana American warplane kamarom Kuwait ta kai ki haina Lebak asigi Defense Ministry na phongdokre matau karamna warplane sing adu kai ki bano haiba hojik maki oina chapchana khangba ngamdrabasu Iran gi missile na kapthaba soiduna oirangani haina thajanari Chairagasta Iran gi yamna maroiba Natanz nuclear facility da attack chatharaki haina Iran gi ambassador na phongdokre International Atomic Energy Agency IAEA gi mifam amada Iran gi ambassador na hai civilian nuclear facility da US amasung Israel na attack chatharaki bagi thong aduna akoibada khundari ba miyoi singda chauna awaba mayok na halakpa yai Sairagasida US President Donald Trump na wari shanaduna yasinaba puraknabagi wafam pukhalakpada Iran na yakhidre Iranian National Security Council Secretary Ali Larijani na haiki hauziwariba piba masda Iran na Washington ga wari shanabagi pirep lawba leite ABC ki reporter amana hangkiba wahangi pakhumda mahakna hai mamangda kayara hana wari shanaduna yasinaba purakraba matungda amu hana attack chatharakpagi thaudok kaya laikhiba maramna handaki matang asida Iran na phibam amatada United States ka wari shanabagi phirep lawroi Amaronda Pakistan ki Hithangpam City Karachi da leiba US consulate manakta masing yamlaba protester sing laksinaba security force nomai kapada miyoi tara shire Iran ki Supreme Leader Ayatollah Ali Khamenei bu February 19 da Israel amasung US na nongthaktagi attack chathaduna hatkibagi mayokta protest tawrakiba miyam tankhaina ba honabada miyoi tara shikhibani thaudok aduda asokpa sing manak nakpa hospital da pukhatuna laikanari soklaba sing adugi manung da police personnel mari yauri haina Karachi senior superintendent Chairagasda US ki F-15 ama Kuwait ki nongthakta kairaga taslakre adumoinama pilot adudi hingaure hairi Hauziarabada marapa amukana pijari Chief Minister na Excise Department ta Bolero pickup mga khusinakre 15 Journalist Sports Meet 2026 ngasidagi hogdokre Micro, Small and Medium Enterprises na piriba kanabasing miyamda kanganaba kananabagi thoram pangthokre Loinana Iran amadi United States kagi marakta songnariba landa miyoi kaya sire
ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ